Sinthai Story Manipuri channel asigi maikaidagi thanga marangthemdagi Thoithoi Gurumayumna taramna okchari ngasi su mayamgidamakta nungairaba wari ama puduna lakchari wari asigi mamingdi Lairabagi Punshi wari asibu khut thabiraglibi siya Haobijam wari asibu pathokcharakpa matamda soikhilankiba yarabasu mayamna ngapiyu Kubang mupakpa Mongolgi ukhoktenduda thetliba mingshel adu yengduna Chandol thili Thoithoi kana numit khudingi adum tawduna leirabani hobi hobi tawduna chandol du loisili mingshel sida amta singi haibase ngamdrabani phanglakpa sel khudingna thibongda git namduna tokle mathanta murum soli hobi tawduna loisinlibani matang jana miyai orap tawbi nupi ama Thoithoi sanagi yumda thunglari hai Thoithoi Nangi thabidubu leiribro leiradi lupa 10 dagi logene noi khuradu masa ngamdabai chak amta chade champut khara phutlaga oina pijage tawbani ine thabibudi lei ada lupa 10 gi kamain tamduino khangdre potnaga yam tangkhalakpane mingondagi tiklaga yonbanina aikoisu shendonga yamna phangba nate karinoda nangsu lupa 10 gi tambada aduk yamna wa nganglidubo nangi tampham thokpa khara adum tamlao amara anira kok hekpiu ai kaisu hairoi ine aina hena yoningine upai leitabagi haibane potnaga tangbaga inena hairabanina bibudi piragi matamna honglakpagini aikoisu khangine adubu kharadi hangman hinmankhre potpu asuk yamna tanglabadi kamdawni lairaba akhodi hingba ngamloidawri Thoithoisu thabi ani ahum ahalduda pirai khangdrene ine aikoisu pot khara yolibasina imung puribani nongmagi potna sum tangkhalakpane isa su ningthina mahai faba tamhanba ngamdre ngaihak wari watai tawraga ahal nupidusu chatkre mamagi kwa laiba chatluba macha nupidu halakpaga mamagi nakta chensilai ima nahanwai aikhoida hek laamba pupudo laawi kanano ichana pupu hairibu masa yamna nanba imphagi pupudo hojikpu asuk thenglakla kansida karidawbo lakliba Thoithoi khangi macha nupina hairibasi lawyam chaba ahaldu oiramgani haiba asukuiba matamse laktraga ngasi itha thajadana laklibasi maram amadi sodana leiramgani haina khali nongmasu lambida thengnaki ahalduna wari kharasu hairami hojik tawriba case asi nakhoina soidana ngamgani nangna karisu waganu mihatbadusu mapunsi kaisum sangda thamgani aduga case asi hek loibaga isunupada lawfamsi mingpalagani Thoithoi hairakliba wahaisida karisu harauba tawde mihatpaduna kaisum sangdabu leirasu machada lawfam pidunasu leikhidraba mapuroibadudi amuk halaklaroi ahal adu wa makha tarai ibema nang warasu wana matam kharadi khanglo ipal nongma lake sese lupa 400 si lawsilu isu singi awat apa leino piriba sel adu lawde asum hairai selgi darkar leirakanda haijarake ramlaga yumda halak'i lake hairambagi wani nongmatasu lakhide ngasi itha thajadana lakhawi haibasida kharadi ngakle ibema chini khara leirucho Thoithoi sauningba kaya leirabasu phathajai nong phadu lakpanina unadana chathankibadusu kaya phajaroi khanduna magi mana masing hapa thumuktu Mongolgi kachinda insinduna mathakta phi ama kuplaga thamle aduga masu darida phamduna ngairami macha nupida sel khara piraga dukan thakhrabani ngasi su ningsingli mamangda thokhiba thawdo Thoithoi gi nupa tolen asi macha nupi ahal asi poklaba faw thabak shu nomu haiba yaramde magi nupina fana themnauduna hairaga yengi madusu yade sauraga amu hai madusu karisu kanaba phangde karino thaba amata tawnaba hotnasi asum adum phamduna leirabadi kari chagani isa sisu chawraklani nongmadi mahai tambagi chabagi pumba ai khangna hotnabadi maning thunglaklo
Hꯧꯖꯤꯛ ꯐꯥꯎꯕ ꯑꯁꯨꯛ ꯋꯥꯔꯁꯤꯅꯗꯤ ꯍꯌꯦꯡꯋꯥꯏꯗꯤ ꯀꯝꯗꯧꯅꯤ? ꯇꯣꯂꯦꯟ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯀꯔꯤꯁꯨ ꯇꯥꯗꯕꯒꯨꯝ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤ꯫ ꯃꯤꯒꯤ ꯂꯧꯁꯥꯟ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯎꯔꯕꯗꯤ ꯆꯥꯕ ꯐꯥꯎꯗꯤ ꯋꯥꯠꯂꯣꯏ꯫ ꯏꯃꯨꯡꯁꯤ ꯃꯤ ꯌꯥꯝꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯅ ꯐꯤ ꯈꯔ ꯁꯥ, ꯏꯪꯈꯣꯜ ꯈꯔ ꯀꯣꯏ ꯇꯧꯕꯁꯤꯅꯗꯤ ꯅꯣꯡꯃꯒꯤ ꯄꯨꯛ ꯐꯥꯎꯕ ꯊꯟꯅ ꯆꯥꯕ ꯐꯪꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯤꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤꯗꯣ꯫ ꯅꯪꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯁꯤꯕꯨ ꯌꯥꯝꯅ ꯋꯥꯔꯕꯣ? ꯋꯥꯔꯕꯗꯤ ꯅꯪꯅ ꯅꯨꯡꯉꯥꯏꯅꯤ ꯈꯟꯕꯗꯨ ꯑꯗꯨꯝ ꯇꯧꯈꯣ, ꯑꯩ ꯊꯤꯡꯂꯣꯏ꯫ ꯇꯣꯂꯦꯟꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯤꯗꯅꯤ ꯊꯥꯗꯣꯏꯅ ꯊꯃꯣꯏ ꯀꯥꯏꯔꯤꯕꯁꯤ꯫ ꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯅꯕ ꯁꯤꯟꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯇꯣꯂꯦꯟꯒꯤ ꯋꯥꯁꯛ ꯑꯃ ꯂꯩꯈꯤꯕꯒꯤꯅꯤ ꯉꯁꯤ ꯐꯥꯎꯕ ꯂꯧ ꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕꯁꯤ꯫ ꯃꯄꯥꯁꯨ ꯂꯧꯃꯤꯅꯤ꯫ ꯂꯧꯃꯤ ꯑꯣꯏꯔꯨꯕ ꯃꯄꯥꯕꯨ ꯃꯤꯅ ꯎꯁꯤꯠꯄꯤꯗꯦ, ꯊꯤꯅ ꯊꯤꯅ ꯉꯥꯡꯕꯤ꯫ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯐꯧ ꯃꯔꯥꯡ ꯀꯥꯏꯅ ꯊꯣꯛꯅꯕ ꯍꯣꯠꯅꯖꯩ, ꯑꯗꯨꯕꯨ ꯂꯩꯇꯕꯅ ꯂꯧ ꯂꯣꯛꯇ꯭ꯔꯤꯉꯩ ꯂꯧꯄꯨꯗꯒꯤ ꯁꯦꯜ ꯂꯧꯁꯤꯜꯂꯨꯕ ꯃꯌꯥꯝꯗꯨꯅ ꯐꯧ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯆꯥꯕ ꯐꯪꯗꯅ ꯇꯣꯛꯄꯁꯨ ꯀꯣꯡꯒꯥꯏꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯇꯣꯂꯦꯟꯁꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯗꯨꯝ ꯊꯦꯡꯅꯔꯛꯂꯕꯅꯤ꯫ ꯃꯥꯒꯤꯗꯃꯛ ꯍꯣꯠꯅꯕꯗ ꯃꯄꯥꯁꯤ ꯌꯥꯝꯅ ꯋꯥꯖꯔꯛꯄꯅꯤ꯫ ꯃꯃꯥꯅ ꯃꯥꯕꯨ ꯍꯦꯛ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯕꯗꯒꯤ ꯃꯄꯥꯅ ꯃꯥꯕꯨ ꯌꯥꯝꯅ ꯋꯥꯅ ꯌꯣꯛꯂꯛꯄꯅꯤ꯫ ꯃꯥꯒꯤꯗꯃꯛ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯃꯤꯒꯤ ꯐꯖꯗꯕ ꯋꯥ ꯀꯌꯥꯁꯨ ꯇꯥꯔꯛꯂꯕꯅꯤ꯫ ꯃꯍꯩ ꯇꯝꯅꯕ ꯍꯣꯠꯅꯕꯗ ꯃꯄꯥꯒꯤ ꯂꯩꯖꯕ ꯂꯧꯁꯨ ꯃꯤꯅ ꯂꯧꯈ꯭ꯔꯕꯅꯤ꯫ ꯇꯣꯂꯦꯟꯅ ꯃꯍꯩ ꯇꯝꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯄꯥꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯈꯤ꯫ ꯃꯄꯥ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯂꯩꯖꯔꯝꯕ ꯂꯟ ꯄꯨꯝꯕ ꯂꯣꯏꯅ ꯃꯥꯡꯈꯤ꯫ ꯃꯄꯥꯁꯨ ꯀꯟꯕ ꯉꯝꯗ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯧ ꯁꯨꯗꯨꯅ ꯃꯄꯥꯅ ꯋꯥꯅ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯕꯁꯤ ꯈꯜꯂꯨꯕꯗ ꯃꯥꯅ ꯃꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯂꯧ ꯁꯨꯔꯣꯏ ꯍꯥꯏꯅ, ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯄꯣꯛꯄ ꯃꯇꯥꯡꯗꯒꯤꯗꯤ ꯇꯣꯂꯦꯟ ꯃꯤꯒꯤ ꯂꯧꯁꯥꯟ ꯎꯒꯅꯤ ꯍꯥꯏꯅ ꯇꯧꯔꯛꯂꯦ꯫ ꯊꯥꯗꯣꯏꯗꯤ ꯉꯛꯄꯒ ꯍꯔꯥꯎꯕꯒꯅ ꯄꯨꯟꯁꯤꯟꯈꯤ꯫ ꯍꯥꯏ ꯊꯥꯗꯣꯏ, ꯆꯦꯁꯤ ꯅꯤꯡꯊꯤꯅ ꯊꯝꯖꯤꯜꯂꯨ꯫ ꯂꯧꯒꯤ ꯄꯇꯥꯅꯤ꯫ ꯃꯈꯥ ꯊꯪꯕꯒꯤ ꯇꯥ ꯄꯤꯁꯛꯅ ꯍꯥꯟꯅ ꯎꯔꯝꯕꯅꯤ꯫ ꯂꯧꯁꯥꯟ ꯄꯤꯗꯕ ꯐꯅ ꯀꯨꯏꯔ ꯃꯥꯜꯂꯦ, ꯑꯗꯨꯅ ꯂꯧꯄꯨꯗꯨꯅ ꯁꯥꯎꯗꯨꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄꯅꯤ꯫ ꯃꯌꯦꯛꯄꯨ ꯁꯦꯡꯅꯔꯕꯣ? ꯍꯌꯦꯡꯋꯥꯏ ꯑꯃꯨꯛ ꯑꯌꯦꯠ ꯑꯄꯟ ꯊꯣꯛꯅꯗꯅ ꯇꯣꯛꯅꯤꯀꯣ꯫ ꯃꯌꯦꯛ ꯁꯦꯡꯕ ꯍꯥꯏꯕꯨ ꯁꯦꯡꯂꯕꯅꯤ꯫ ꯆꯦ ꯄꯤꯔꯛꯂꯤꯕꯁꯤꯅ ꯁꯥꯈꯤꯅꯤ꯫ ꯆꯪꯉꯨ, ꯑꯗꯨꯒ ꯆꯥꯛꯇꯣ ꯈꯔ ꯉꯟꯅ ꯊꯣꯡꯉꯨ꯫ ꯍꯌꯦꯡꯗꯤ ꯑꯌꯨꯛ ꯉꯟꯅ ꯂꯧꯕꯨꯛꯇ ꯀꯨꯝꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯈꯔ ꯇꯧꯁꯤꯜꯂꯨꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯩꯁꯨ ꯌꯥꯎꯅ ꯍꯦꯛ ꯀꯨꯝꯕ ꯍꯥꯏꯗꯨꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯥꯗꯣꯏꯒ ꯇꯣꯂꯦꯟꯒ ꯑꯗꯨ ꯃꯆꯥ ꯑꯅꯤꯗꯨ ꯄꯨꯗꯨꯅ ꯂꯧꯕꯨꯛꯇ ꯀꯨꯝꯂꯛꯏ꯫ ꯊꯥꯗꯣꯏ, ꯅꯥꯄꯤ ꯍꯧꯔꯤꯕꯗꯨ ꯑꯗꯨꯝ ꯈꯔ ꯐꯣꯏꯌꯨ, ꯑꯩ ꯁꯣꯝꯗ ꯗꯥꯗꯥ ꯍꯣꯏꯗꯒꯤ ꯂꯥꯡꯒꯣꯜ ꯑꯃꯨꯛꯇ ꯂꯧꯔꯨꯒꯦ꯫ ꯅꯆꯥꯁꯤꯡꯁꯤ ꯅꯤꯡꯊꯤꯅ ꯌꯦꯡꯉꯨꯀꯣ, ꯄꯪꯀꯨꯏꯗꯤ ꯀꯨꯏꯔꯛꯂꯅꯨꯀꯣ꯫ ꯍꯣꯏꯅꯦ, ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯅꯤ꯫ ꯇꯣꯂꯦꯟꯒꯤ ꯂꯧꯕꯨꯛꯇꯨ ꯃꯍꯩ ꯃꯔꯣꯡ ꯊꯥꯕ ꯍꯧꯔꯦ꯫ ꯋꯥꯅ ꯍꯣꯠꯅꯖꯕꯩ ꯃꯍꯩ ꯐꯪꯕ ꯍꯧꯔꯛꯂꯦ꯫ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯃꯈꯣꯏꯒꯤ ꯍꯣꯠꯅꯕ ꯀꯟꯕꯗꯨ ꯎꯕꯗ ꯊꯥꯒꯠꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯂꯧꯄꯨꯗꯨ ꯇꯣꯂꯦꯟꯒꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯏ ꯇꯣꯂꯦꯟ, ꯅꯪꯕꯨ ꯂꯩꯕ꯭ꯔꯣ? ꯑꯩ ꯂꯥꯛꯂꯤꯅꯦ꯫ ꯏꯄꯜ, ꯂꯩꯌꯦ, ꯆꯪꯕꯤꯔꯛꯂꯣ, ꯆꯪꯕꯤꯔꯛꯑꯣ꯫ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯇ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯄꯗ ꯉꯥꯏꯔꯤꯌꯦ꯫ ꯂꯧꯕꯨꯛꯇꯨꯕꯨ ꯀꯔꯝ ꯇꯧꯔꯤꯕꯒꯦ? ꯀꯌꯥꯝ ꯀꯥꯟꯅꯔꯕ ꯅꯣꯏꯅ? ꯏꯄꯜꯒꯤ ꯃꯄꯥꯜꯗꯒꯤ ꯍꯥꯟꯅꯗꯒꯤ ꯈꯔꯗꯤ ꯁꯥꯐꯔꯦ꯫ ꯆꯥꯕ ꯊꯛꯄ ꯐꯥꯎꯗꯤ ꯋꯥꯠꯇ꯭ꯔꯦ꯫ ꯑꯍꯦꯟꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯊꯪ ꯆꯍꯤꯗꯗꯤ ꯏꯆꯥꯁꯤꯡꯁꯦ ꯃꯍꯩ ꯇꯝꯍꯟꯕ ꯉꯝꯂꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯐꯩ ꯐꯩ, ꯑꯗꯨꯁꯨ ꯇꯧꯗꯧꯅꯤ꯫ ꯍꯧꯖꯤꯛ ꯀꯜꯂꯤꯉꯩꯁꯤꯗ ꯏꯆꯥꯁꯤꯡ ꯁꯦꯝꯍꯧꯗꯧꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯣꯜꯂꯛꯂꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯄꯥꯜ ꯑꯃꯨꯛ ꯆꯥꯗꯧꯔꯤꯕꯅꯤ꯫ ꯍꯣꯏ ꯏꯄꯜ, ꯍꯧꯖꯤꯛꯇꯤ ꯁꯦꯜ ꯈꯔ ꯇꯨꯡꯁꯤꯜꯂꯒ ꯊꯝꯂꯒꯦ ꯇꯧꯅꯤ꯫ ꯑꯗꯣ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤ ꯂꯧꯁꯥꯟ ꯂꯧꯒꯦꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯉꯁꯤ ꯄꯤꯒꯦ ꯍꯥꯏꯕ꯭ꯔꯣ? ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯏꯄꯜꯅ ꯂꯥꯛꯂꯤꯉꯩꯁꯤꯗ ꯑꯗꯨꯝ ꯄꯨꯕꯤꯈ꯭ꯔꯣ, ꯑꯅꯤꯔꯛ ꯊꯣꯛꯄꯗꯨ ꯋꯥꯅꯕꯅꯤ꯫ ꯍꯥꯏ ꯊꯥꯗꯣꯏ, ꯅꯪꯕꯨ ꯏꯄꯜꯒꯤ ꯆꯥꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ? ꯊꯦꯡꯉꯦꯅꯦ ꯅꯪꯕꯣ꯫ ꯊꯥꯗꯣꯏꯁꯨ ꯇꯥꯔꯗꯨꯅ ꯃꯅꯨꯡꯗꯒꯤ ꯈꯨꯝꯂꯛꯏ꯫ ꯍꯣ ꯇꯥꯔꯦ ꯇꯥꯔꯦ, ꯂꯣꯏꯔꯦ, ꯄꯨꯊꯣꯔꯛꯂꯒꯦ꯫ ꯀꯔꯤꯅꯣ, ꯆꯥ ꯑꯃꯨꯛ ꯂꯣꯜꯂꯤꯕꯗꯣ? ꯂꯣꯟꯗ꯭ꯔꯕꯁꯨ ꯌꯥꯔꯕꯗꯨꯕꯨ꯫ ꯊꯥꯗꯣꯏꯁꯨ ꯃꯈꯨꯠꯇ ꯆꯥ ꯒ꯭ꯂꯥꯁ ꯑꯅꯤ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯏꯄꯜ, ꯆꯥꯁꯤ ꯄꯥꯏꯁꯤ꯫ ꯃꯄꯨꯔꯣꯏꯕꯗ ꯑꯃ ꯄꯤ꯫ ꯑꯗꯨꯒ ꯊꯥꯗꯣꯏꯗꯤ ꯐꯤꯁꯥꯈꯣꯜ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩ꯫ ꯍꯥꯎꯈ꯭ꯔꯦ ꯍꯥꯎꯈ꯭ꯔꯦ, ꯏꯆꯥꯒꯤ ꯆꯥꯁꯤ꯫
ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯔꯒꯦ꯫ ꯇꯣꯂꯦꯟꯅ ꯑꯍꯟꯗꯨꯗ ꯂꯧꯁꯥꯟꯃꯟ ꯑꯣꯏꯅ ꯁꯦꯜ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯁꯨ ꯃꯗꯨ ꯂꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯀꯟꯅ ꯍꯣꯠꯅꯕꯗꯩ ꯃꯊꯪꯒꯤ ꯆꯍꯤꯗꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯃꯍꯩ ꯇꯝꯕ ꯊꯥꯕ ꯍꯧꯔꯦ꯫ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯈꯔ ꯄꯤꯛꯂꯤꯕꯅ ꯆꯠꯍꯟꯗ꯭ꯔꯤ꯫ ꯃꯤꯅ ꯈꯔ ꯁꯥꯐꯔꯛꯄ ꯎꯕꯗ ꯀꯜꯂꯛꯄ ꯍꯥꯏꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯅꯣꯡꯃ ꯄꯤꯁꯛꯇꯨ ꯇꯣꯂꯦꯟꯒꯤꯗ ꯂꯥꯛꯂꯦ꯫ "ꯇꯣꯂꯦꯟ, ꯅꯪꯕꯨ ꯂꯩꯕ꯭ꯔꯣ?" ꯇꯣꯂꯦꯟꯁꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ "ꯑꯦ ꯇꯥꯗ, ꯀꯔꯤ ꯂꯩꯔꯦ? ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯂꯤꯕꯁꯤ꯫ ꯀꯥꯈꯠꯄꯤꯔꯛꯑꯣ, ꯐꯤꯗꯥꯁꯤꯗ ꯐꯝꯁꯤ." ꯄꯤꯁꯛ ꯏꯁꯥꯎ ꯁꯥꯎꯕ ꯈꯣꯟꯐꯝꯗ ꯋꯥ ꯍꯥꯏꯔꯛꯏ꯫ "ꯌꯥꯔꯦ, ꯑꯩ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦ, ꯋꯥ ꯈꯔ ꯁꯤꯟꯅꯔꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ." "ꯇꯥꯗꯒꯤꯁꯤꯕꯨ ꯀꯔꯤ ꯋꯥ ꯑꯣꯏꯔꯕꯅꯣ? ꯌꯥꯝꯅ ꯂꯨꯕ ꯋꯥ ꯑꯣꯏꯔꯕꯔꯣ? ꯅꯪꯅ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯂꯧꯐꯝꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯀꯦꯁ ꯇꯧꯒꯅꯤ." "ꯀꯔꯤꯅꯣ ꯇꯥꯗ? ꯇꯥꯗꯒꯤ ꯋꯥꯗꯨ ꯇꯥꯕ ꯌꯥꯕ ꯋꯥ ꯑꯣꯏꯗꯦ꯫ ꯏꯝꯐꯥꯜꯒꯤ ꯏꯄꯜꯗꯨꯅ ꯋꯥ ꯂꯣꯏꯁꯤꯟꯅꯔꯦ ꯍꯥꯏꯗꯨꯅ ꯂꯧꯐꯝ ꯑꯁꯤ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯛꯄꯅꯤ꯫ ꯆꯦ ꯐꯥꯎꯕ ꯄꯤꯔꯝꯂꯤꯕꯅꯤ꯫ ꯅꯣꯏꯒꯤ ꯑꯗꯨ ꯑꯗꯥ ꯑꯩ ꯈꯪꯗꯦ꯫ ꯂꯧꯐꯝꯁꯤ ꯑꯩꯒꯤ ꯕꯥꯖꯤꯒ ꯑꯍꯜꯗꯨꯒꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯁꯔꯨꯛ ꯂꯧꯔꯅꯤ꯫ ꯄꯨꯊꯣꯛꯅꯈꯤꯕ ꯁꯦꯟꯐꯝ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯍꯟꯖꯤꯜꯂꯅꯤ, ꯑꯗꯨꯒ ꯂꯧꯐꯝ ꯑꯁꯤ ꯑꯩꯒꯤ ꯃꯤꯡꯗ ꯑꯣꯟꯁꯤꯜꯂꯅꯤ꯫ ꯍꯌꯦꯡꯗꯒꯤ ꯂꯧꯕꯨꯛꯇ ꯀꯨꯝꯕ ꯌꯥꯔꯣꯏ ꯅꯪꯁꯨ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗ ꯊꯧꯑꯣꯏꯗꯕ ꯇꯧꯔꯕꯗꯤ ꯅꯪꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯇꯥꯗꯅ ꯇꯧꯅꯤꯡꯕ ꯇꯧꯔꯛꯂꯣ꯫ ꯑꯩꯒ ꯏꯄꯜꯗꯨꯒ ꯌꯥꯅꯔꯒ ꯇꯧꯈꯤꯕꯅꯤ ꯊꯕꯛ ꯄꯨꯝꯕ." "ꯍꯦ, ꯑꯉꯥꯡ ꯅꯪꯅꯁꯨ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯕ ꯁꯥꯏ꯫ ꯐꯖꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯅꯪ ꯌꯦꯡꯉꯨ." ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ꯫ ꯇꯣꯂꯦꯟꯁꯨ ꯁꯥꯎꯅ ꯂꯩꯍꯧꯏ꯫ ꯊꯥꯗꯣꯏꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯍꯧꯕꯅꯤ꯫ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯑꯁꯥꯎꯕꯗꯨ ꯊꯦꯝꯖꯤꯜꯂꯤ, ꯑꯗꯨꯒ ꯂꯧꯐꯝꯁꯤ ꯊꯥꯗꯣꯛꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯇꯣꯂꯦꯟꯅ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯃꯇꯝꯁꯤ ꯂꯧꯔꯣꯛ ꯄꯟꯊꯥꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯇꯨꯡꯅꯤ ꯂꯧꯄꯨ ꯑꯍꯜ ꯑꯗꯨ ꯇꯣꯂꯦꯟꯒꯤꯗ ꯊꯨꯡꯂꯔꯦ꯫ "ꯇꯣꯂꯦꯟ, ꯀꯝꯗꯧꯅꯤ? ꯂꯧꯐꯝꯁꯤ ꯀꯦꯁ ꯇꯧꯁꯤꯜꯂꯛꯂꯦꯅꯦ꯫ ꯑꯩꯅ ꯐꯅ ꯀꯟꯅ ꯀꯦꯁ ꯇꯧꯗꯅꯕ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦꯅꯦ꯫ ꯄꯤꯁꯛꯀꯤ ꯃꯆꯥ ꯑꯗꯨ ꯊꯥꯅꯥ ꯃꯆꯥ ꯑꯃꯁꯨ ꯑꯣꯏꯕꯅꯤ, ꯑꯗꯨꯅ ꯇꯧꯔꯛꯂꯤꯕꯅꯤꯅꯦ꯫ ꯅꯪꯁꯨ ꯂꯧꯐꯝꯗ ꯆꯠꯄꯗꯨ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯂꯦꯞꯈꯣ꯫ ꯀꯦꯁ ꯇꯧꯔꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯇꯧꯕ ꯍꯥꯏꯕꯗꯨꯁꯨ ꯈꯟꯅꯁꯤ." ꯇꯣꯂꯦꯟ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯖꯔꯛꯂꯒ ꯃꯄꯥꯜ ꯆꯥꯔꯝꯗꯥꯏꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗ꯫ "ꯏꯄꯜ, ꯑꯩꯒꯤꯗꯤ ꯂꯧ ꯂꯣꯛꯄ ꯌꯥꯔꯕꯅꯤ ꯍꯣꯔꯦꯟ ꯍꯌꯦꯡꯁꯤꯗ꯫ ꯑꯗꯨꯅ ꯂꯧꯕꯨꯛꯇ ꯆꯠꯄ ꯂꯦꯞꯄ ꯍꯥꯏꯁꯤꯗꯤ ꯑꯩꯗꯤ ꯌꯥꯔꯔꯣꯏ꯫ ꯃꯍꯩ ꯆꯥꯔꯝꯗꯥꯏꯁꯤꯗ ꯃꯤ ꯀꯤꯗꯨꯅ ꯆꯦꯜꯂꯗꯤ ꯀꯔꯤ ꯀꯥꯟꯅꯅꯤ? ꯑꯗꯨꯅ ꯑꯩ ꯂꯧ ꯂꯣꯛꯄ ꯀꯨꯝꯗꯕ ꯌꯥꯗꯦ." "ꯇꯣꯂꯦꯟ, ꯅꯪꯒꯤꯗꯨ ꯀꯣꯟꯅ ꯋꯥ ꯌꯥꯝꯅ ꯀꯥꯏꯅꯔꯛꯀꯅꯤ꯫ ꯀꯦꯁ ꯂꯩꯕ ꯂꯧꯐꯝꯁꯨ ꯑꯣꯏꯔꯦ, ꯂꯧ ꯈꯥꯎꯕꯒꯤ ꯃꯤ ꯅꯦꯛꯄꯁꯨ ꯀꯅꯥꯅꯁꯨ ꯌꯥꯔꯛꯂꯣꯏꯅꯦ꯫ ꯃꯤ ꯀꯅꯥꯁꯨ ꯌꯥꯔꯛꯇ꯭ꯔꯒꯅ ꯑꯩꯅ ꯈꯥꯎꯕ ꯍꯥꯏꯗꯨꯅꯤ." "ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ꯫ ꯑꯩꯁꯨ ꯆꯠꯂꯒꯦ, ꯃꯤ ꯈꯔ ꯑꯃꯨꯛ ꯎꯅꯔꯨꯈꯤꯒꯦ." ꯇꯣꯂꯦꯟꯁꯨ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯂꯧ ꯈꯥꯎꯅꯕ ꯍꯥꯏꯗꯨꯅ ꯃꯤ ꯍꯥꯏꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯧꯐꯝꯗꯨ ꯀꯦꯁ ꯂꯩꯕꯅꯤꯅ ꯃꯤ ꯀꯅꯥꯅꯁꯨ ꯌꯥꯔꯛꯇ꯭ꯔꯦ꯫ ꯇꯣꯂꯦꯟ ꯃꯌꯨꯝꯗ ꯅꯤꯡꯕ ꯀꯥꯏꯅ ꯍꯜꯂꯛꯂꯦ꯫ "ꯊꯥꯗꯣꯏ, ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ, ꯋꯥ ꯍꯥꯏꯒꯦ." "ꯀꯔꯤ ꯋꯥꯅꯣ? ꯃꯤ ꯍꯥꯏꯔꯨꯅꯤ ꯍꯥꯏꯗꯨꯅ ꯀꯝꯗꯧꯔꯕ? ꯀꯅꯥ ꯀꯅꯥꯗꯤ ꯍꯥꯏꯔꯝꯂꯒꯦ?" "ꯃꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯍꯥꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯌꯥꯔꯛꯇꯦ꯫ ꯃꯣꯏꯁꯨ ꯋꯥꯔꯤꯁꯤ ꯂꯣꯏꯅ ꯇꯥꯔꯕꯅꯤꯅ ꯀꯤꯗꯨꯅ ꯌꯥꯔꯛꯇ꯭ꯔꯦ." "ꯀꯝꯗꯧꯅꯤ ꯇꯧꯔꯤꯕꯁꯤꯗꯤ? ꯐꯧ ꯃꯌꯥꯝꯗꯣ ꯑꯃꯠꯇ ꯆꯥꯕ ꯐꯪꯗꯅ ꯃꯥꯡꯒꯗꯧꯔꯤꯕ꯭ꯔꯣ ꯑꯩꯈꯣꯏꯕꯨ?" "ꯀꯔꯤꯒꯤ ꯃꯥꯡꯒꯗꯧꯔꯤꯕꯅꯣ? ꯑꯁꯨꯛ ꯀꯨꯏꯅ ꯋꯥꯅ ꯍꯣꯠꯅꯔꯛꯂꯒ ꯃꯍꯩ ꯐꯪꯂꯝꯗꯥꯏꯁꯤꯗ ꯀꯔꯤꯒꯤ ꯃꯤ ꯀꯤꯗꯨꯅ ꯇꯣꯛꯀꯅꯤ? ꯑꯩ ꯏꯊꯟꯇ ꯑꯣꯏꯔꯕꯁꯨ ꯂꯧ ꯂꯣꯛꯀꯅꯤ, ꯑꯗꯨꯒ ꯏꯆꯥꯒ ꯅꯪꯒꯕꯨ ꯅꯨꯡꯉꯥꯏꯅ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯊꯝꯒꯅꯤ꯫ ꯍꯌꯦꯡꯗꯒꯤ ꯂꯧ ꯂꯣꯛꯄ ꯍꯧꯒꯅꯤ ꯑꯩ꯫ ꯆꯥꯛ ꯉꯟꯅ ꯂꯣꯏꯁꯤꯜꯂꯨ, ꯑꯗꯨꯒ ꯑꯩ ꯂꯧꯐꯝꯗ ꯆꯠꯀꯦ." ꯊꯥꯗꯣꯏ ꯃꯄꯨꯔꯣꯏꯕꯒꯤ ꯃꯑꯣꯡꯁꯤꯗ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ꯫ ꯄꯤꯁꯛꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯄ ꯍꯥꯏꯗꯨꯅ? ꯑꯀꯤꯕ ꯄꯥꯈꯠꯄ ꯃꯌꯥꯝꯁꯤꯅ ꯊꯥꯗꯣꯏ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯥꯗꯣꯏ ꯇꯨꯝꯕ ꯌꯥꯗꯕꯅ ꯉꯟꯇꯥ ꯍꯧꯒꯠꯂꯤ꯫ ꯏꯃꯨꯡꯗꯨꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤ, ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯕ ꯍꯧꯒꯠꯂꯦ꯫ ꯇꯣꯂꯦꯟꯁꯨ ꯍꯧꯒꯠꯂꯛꯂꯦ꯫ "ꯅꯪꯕꯨ ꯆꯥꯛ ꯂꯣꯏꯔꯕꯣ? ꯆꯥꯛꯇꯣ ꯈꯔ ꯆꯥꯔꯒ ꯀꯨꯝꯂꯒꯦ꯫ ꯌꯥꯔꯒꯗꯤ ꯀꯣꯟꯅ ꯀꯦꯁ ꯅꯨꯡꯁꯤ ꯂꯣꯏꯁꯤꯜꯂꯒ ꯑꯣꯏꯅ ꯀꯨꯝꯂꯁꯤꯕ? ꯃꯤꯅ ꯑꯃꯨꯛ
Thoithoi wadu loisinba nangdre. Tolenna wa marak thattuna. Yare, chakto dum hana loisilu. Nganta chatke, thabak yami. Thoithoi wa ngangluba yararoi khanduna. Karisu haidre. Chakto loisilaga tolengi saruk thiduna pijare. Tolensu khara jaraga labukta kumkhre. Tolena labukta kumbadu pisakna ubadagi khatna chainaba thoklami. Maraibak thibana pisaki khutta tolen thawai tharami. Paudu tabada Thoithoi angaubigum labukta chelakle. Tolen ina punga ngangduna leimaida taduna leirami. Thoithoi tolengi thawai yaudraba hakchang adu kumkhatuna tengtha kapi. Kestusu pisakna adung ngamkhre. Haukraba thaudok mayamsi ningsinglubada Thoithoi mitluda ira cheli. Mana wakhal tarakpa matamdu yamna thenglamle. Haujifau ahal adu changlaktabaduda kari taurabano haina yengluge haiduna konthong phaba thoklai. Adubu yanakhidraba pisaka ahal aduga wari sanabadu hek urure. Mabukningda khali adu pukchel pikpa. Ainadi aigi ithau phaba thadoktuna ma lakpa ngairi. Aduga oiramliba phibamsidi loina namthak oiramlabako. Pumnamak nakhoigi khusin thaurangakta oire. Lairaba akhoidi mi kanasu leite. Sel paiba nakhoidi miyamangda utchairaga kona amata adum oiki. Masi oireko nakhoigi pukchel khangle ngasidi nakhoigi tatpumba. Hana khanghaudaba aikhoina aranbani. Ahal nupa adu Thoithoi haifet yenglami adubu kaubasu tauramde. Mayumdasu changlamdana hankre. Thoithoi pendaba kayana masadu yumlami. Leikhidraba mapuroibabu ningsingduna kaplami. Makhoina khallubaga ahalduna tauthoriklebasiga chanadabagi yamna waraurami. Thoithoi mayumda changlakle. Numitchima mahak kaithel chatkidre. Wari asi matang asida loijare. Mayamna channel asibu nungsibiduna like, share amadi subscribe tawbiyu.